Haraothel Chingdei Kuki Nongmai Kapsilkhre Pao ase ngasi Nungthil Kangla Pao dagi Hapkatchabani matam khara tumina lepuraba matung Haraothel Maikaidagi Kuki Khulai 5 singna senjam sirangda Nongmai Kapsinduna Landarakasu hairi ngarang numidang pung 5 makhairom tabadagi hauna senjam sirang maningda leiriba state force na leiriba tongan ba mafam singda Nongmai Kapsinduna Landarakhi madugi matung ngasi ayu anganba pung 2 makhairom tabadagi hauna Haraothel maningdagi senjam sirangda Nongmai round kya Kapsinduna Landarakhibani ngasi ayu pung 9 makhairom phawba Kuki militant singna bom amadi Nongmai sizinaduna attack chatharakiba aduda khulngak liba amadi mafam aduda leiriba state force singnasu handuna Nongmai round kya kapki adubu pung 2 rom Nongmai kapnakiba aduda asok apan asiana yawbagi pawdi leite hojiksu mafam aduda makhatana ahenba security force sing thomjinduna Kuki militant sing adubu tankhainaba honakhre hairi more da shanti puraknaba honabada special commando kangbuna lawpham thokpa thodang chapchana lawgani Myanmar na Manipur da landaraglabasu special commando na jongthoktuna Nongmai Kapnagani Krishnatombi more da Kuki singna sa kakpham hangduna leiri masida state security force na sa laiba changlurabade lupa lakh 2.5 fine lawbagi thabak chathabada natana Kuki singna hangba hotel da state security force na karigumba cha thakpa thengnarabade lupa 3,300 fine lawi Pao se ngasi Nungthil Kanglaipak Meira dagi Hapkatchabani Manipur ge khwaidagi maru oiba border town oiriba more da mahausagi tangdu leitaba phiba madu athuba matamda hanjilaknaba honabada hojik border town more da ngak senbagi thabak tawriba special commando ge kangbuna ireiba ki damakta lawpham thokpa thodang adu chapchana lawgani loinana Myanmar da ireiba bharatta landaraglabasu special commando singna mangjin thana songthoktuna lanthengnagani haina special commando ge SP oiriba TS Krishnatombi na phongdokre wafam asing asi pausi asiga special commando ge SP ge thaupuduna hojik more da leiriba TS Krishnatombi ga wari saba matamda phongdokhibani mahakna hai handak kanglok ani gi irang asiga mari lenana Kuki terrorist singi makutta laikhidraba more da hana ngak senbagi thabak tawramba SDPO CS Anangi laihoriba ahallaman mahaki loinabe amadi imung manungi mioi singi mapamda mapung phaba ikai khumnabu ulli loinana laikhidraba Anangi machanupada Manipur leingakna ASI gi pham thindokani loinana bifam thokpa ex gracia gi senpham pigani haina phongdokhibada Manipur gi chief minister N Biren gi maphamda salute pijari haina su phongdokhi mahakna makha tana phongdokhibada more da leiriba Manipur police ki oina afaba laifam chafam amata hojik phawbagi oina leitre paka gi oiba police station police guest house na singba leite hojik leiriba police station police guest house asidi war mamangi oiba kasa structure ngaktani masina maram oiduna yengnabasingna Nongmai amadi bomna singba kapsinduna landarakpada yamna komna thoi aduki matik safe oide more da leiriba Assam Rifles ki leifam chafam ga yengnarubadadi aduki matik shothare loinana ikai ningai oire masimagna Assam Rifles ki kangbuna more da leiriba state security force bu hanthaba miyengna yengbagi maram oirabra haiba fawwa thamoida fawre adubu hojik Manipur gi chief minister gi lusing makhada anauba matamga sunaba more da leiriba Manipur police singi leifam chafam sengalagani hainasu phongdoragle haiki mahangna hai hojik phawbada more da leiba Kuki singna state security force singda cooperation pide masigi khudam haibabu more da Kuki singna sa kakpam hangduna leiri masida state security force na sa leiba changlurabadi lupa lakh 2.5 fine lobagi thabak chathabata natana Kuki singna hangba hotel da state security force na karigumba cha thakpa thengnarabadi lupa 3,300 fine lawi masimak handak thokhiba laikhre haiki mahangna phongdorakpada yamna pungning nungsiba amana Kuki singna mai thaduna tan khraba more da leiba mitei imung kayana loiramba hui kaya hana ngauchanaduna leiramba du hojikte mahaki lusing makhada khomjinduna bijapi thak tawduna makoigi saphana bonari loinana ngak senbagi thabaksu more da leiriba hui sing asi asobo thodang lawduna state security force ka amatoina satminari hojiksu more da leiriba state security force singi safe oigadaba mafam kaya semgal sagatpagi thabak chathari masida natana ireibak Manipur bu yegnabagi makhutagi kanbirakhiba aikhoigi layo kharba ningthaurol kaya amadi pari puri gi athauba kaya bu numit khudingi more da leiriba special commando gi kangbuna dup thawmai thaduna ikok nona khurumjari loinana more border town karamna chawkhatpa mafam mo ohengadage kari tawba yagadage haibagi matangda su thabak paikhatnaba honari maduna more da leiriba special commando singna ireiba Manipur gi damakta mangjil thana songthoktuna lan thengnagani haiba wafam phongdokhi